ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯇꯨꯗ ꯃꯆꯜ ꯅꯨꯄꯤꯗꯨꯅ ꯃꯕꯨꯡ ꯑꯅꯤꯗꯨꯗ ꯁꯥꯎꯅ ꯆꯩꯔꯤ꯫ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯁꯨ, ꯅꯇꯨ ꯊꯤꯔꯣ ꯍꯥꯏꯁꯨ ꯌꯥꯗꯦꯗꯣ꯫ ꯅꯨꯄꯤ ꯑꯩ ꯏꯊꯟꯇꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯤ꯫ ꯅꯣꯏꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯨꯛꯂꯒ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯉꯟꯅ ꯆꯥꯕ ꯐꯪꯗꯣꯏꯅꯣ? ꯏꯃꯥ ꯐꯪꯉꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯔꯦꯕ ꯅꯣꯏꯗꯤ ꯌꯥꯝ꯫ ꯏꯊꯟꯇꯅ ꯊꯕꯛ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯑꯩꯅ ꯉꯥꯛꯋꯥꯔꯤꯅꯤ ꯍꯤꯞꯇꯨꯅ ꯂꯩꯕꯁꯦ, ꯅꯣꯏꯗꯤ ꯌꯥꯝ ꯀꯜꯂꯛꯅꯔꯝꯃꯤ ꯑꯣꯏꯔꯦ꯫ ꯀꯩꯅꯣ ꯅꯣꯏ ꯆꯟꯕꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯏꯕꯨꯡꯅ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯒꯦ ꯍꯥꯏꯁꯨ ꯄꯣꯊꯥꯎ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯊꯕꯛꯁꯦ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯉꯁꯤꯗꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯤ꯫ ꯈꯪꯉꯦ ꯈꯪꯉꯦ, ꯑꯩꯁꯦ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯂꯒ ꯊꯝꯒꯦ ꯁꯤꯅꯤ ꯅꯣꯏꯅ ꯈꯜꯂꯤꯁꯦ꯫ ꯍꯧꯖꯤꯛ ꯅꯇꯨ ꯊꯤꯗ꯭ꯔꯤꯀꯥꯟꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯅꯗꯤ ꯍꯌꯦꯡ ꯋꯥꯏ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯤ ꯑꯩꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯅꯨꯄꯤ ꯋꯥ ꯂꯧꯗꯣꯏꯅꯦꯕ꯫ ꯐꯩ ꯐꯩ, ꯑꯗꯨꯀꯥꯟꯗ ꯑꯩꯅꯅꯦ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯣꯕ ꯅꯣꯏ꯫ ꯆꯟꯕꯤꯗꯨ ꯃꯕꯨꯡꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯀꯥꯟ ꯍꯤꯞꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯤ꯫ ꯁꯅꯥꯌꯥꯏꯃꯁꯨ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ꯫ ꯏꯁꯧ ꯂꯥꯡꯂꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯃꯁꯤꯕꯨ? ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯕꯨꯡꯅ ꯉꯥꯡꯂꯤꯗꯨ ꯇꯥꯔ ꯃꯥꯜꯂꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯃꯕꯨꯡ ꯇꯥꯅꯕ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯍꯣ ꯀꯥꯎꯔꯦ, ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯃꯗꯕꯨ ꯀꯃꯥꯏꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯣꯏꯅꯣ? ꯃꯤꯗꯧꯅ ꯉꯥꯛꯁꯨ ꯃꯇꯥꯒ ꯄꯨꯟꯗꯅ ꯂꯩꯕ ꯀꯥꯏꯗꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯗꯗꯤ ꯐꯪꯖꯗ꯭ꯔꯦ, ꯃꯄꯣꯛ ꯊꯤꯕꯤ ꯑꯣꯏꯕꯅꯤꯅ꯫ ꯍꯩꯃꯥ, ꯌꯥꯔꯦꯗ ꯆꯟꯕꯤ ꯅꯪꯕꯨ, ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯅꯊꯧ ꯇꯧꯔꯤꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯕ ꯌꯥꯅꯕ ꯇꯧꯔꯝꯃꯣ꯫ ꯁꯅꯥꯌꯥꯏꯃꯁꯨ ꯆꯠꯈ꯭ꯔꯤ꯫ ꯆꯟꯕꯤꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯃꯣꯏꯁꯤꯡꯁꯦ ꯎꯅꯤ ꯈꯟꯕꯗ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯣꯏꯕ꯫ ꯏꯟꯁꯥꯡꯁꯤꯅ ꯀꯩꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯉꯥ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ, ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯄꯦꯜꯂꯕꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯄꯥꯟ ꯈꯔ ꯂꯩꯔꯤꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯂꯧꯗꯨꯅ ꯈꯦꯠꯄ ꯍꯧꯔꯝꯃꯤ꯫ ꯀꯥꯡꯍꯧ ꯑꯃꯒ ꯉꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯥꯟꯁꯤꯃ ꯐꯖꯅ ꯏꯔꯣꯜꯂꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯗꯤ ꯌꯥꯔꯤꯗꯅ꯫ ꯁꯤꯗ ꯍꯥꯎꯇꯦꯅ ꯆꯥꯗ꯭ꯔꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯖꯅꯤ꯫ ꯑꯩꯕꯨ ꯂꯥꯏꯗꯧꯅ ꯃꯣꯏꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯣꯏꯅ ꯆꯥꯗ꯭ꯔꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯈ꯭ꯔꯁꯤꯗ ꯍꯨꯃꯥꯡ ꯖꯤ ꯇꯥꯈꯩ ꯑꯆꯣꯠꯄꯁꯤꯡ ꯁꯤꯟꯅꯗꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯇꯨꯀꯥ ꯊꯤꯔꯗꯤ ꯀꯅꯥꯗꯨꯅ ꯊꯣꯡꯍꯜꯂꯒ ꯆꯥꯖꯅꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯌꯥꯏꯃꯗꯨ ꯃꯃꯥꯒꯤ ナꯛꯇ ꯌꯧꯔꯛꯂꯤ꯫ ꯃꯃꯥꯁꯨ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯇꯧꯔꯤ꯫ ꯕꯦꯃꯥ, ꯁꯤꯅ ꯂꯨꯄꯥ 3, ꯑꯗꯨꯒ ꯁꯤꯅ 5꯫ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯧꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯈꯜꯂꯨ꯫ ꯏꯅꯦ, ꯁꯤꯒꯤ ꯃꯔꯣꯏ ꯃꯄꯨꯟꯁꯤꯒ ꯍꯋꯥꯏꯁꯤꯒ ꯈꯛ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯄꯨꯟꯅ ꯀꯌꯥ ꯇꯥꯔꯒꯦ? ꯂꯨꯄꯥ 3 ꯇꯥꯔꯦ ꯁꯦꯁꯦ ꯍꯥꯏꯗꯨꯅ ꯄꯣꯠꯁꯤꯡꯗꯨ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯅꯨꯄꯤꯗꯨꯁꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯦꯜ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯅꯨꯄꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯗꯨ ꯁꯅꯥꯌꯥꯏꯃꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯀꯔꯤ ꯇꯧꯍꯧꯏ? ꯆꯟꯕꯤꯗꯤ ꯆꯥꯛ ꯂꯣꯏꯍꯧꯔꯕ꯭ꯔꯣ? ꯑꯇꯣꯝꯕꯗꯤ ꯀꯅꯥꯅꯣꯝꯃ ꯎꯅꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯌꯨꯛ ꯏꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯨꯡꯊ ꯃꯥꯡꯊ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯆꯟꯕꯤꯗꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯍꯧꯔꯤꯕꯅꯤ꯫ ꯆꯥꯛꯁꯨ ꯊꯣꯡꯕ ꯍꯧꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯥꯗꯤ ꯏꯁꯧ ꯂꯥꯡꯂꯤꯕ? ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯤꯔꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅꯕꯨ ꯉꯥꯡꯅꯗꯣꯏꯅꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦ꯫ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯏꯃꯥ꯫ ꯏꯆꯜꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯈꯤꯁꯅꯨ ꯃꯇꯝ ꯈꯔꯗꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯅꯥꯎꯊꯤ ꯁꯥꯗꯅ ꯂꯩꯖꯔꯤꯁꯦ ꯐꯪꯂꯣꯏ꯫ ꯃꯥꯁꯨ ꯋꯥꯗꯅ ꯇꯧꯖꯔꯤꯅꯤ, ꯃꯊꯟꯇꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯗꯨꯗ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯤ ꯏꯃꯥꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯀꯩ ꯋꯥꯅꯣꯅꯦ? ꯑꯔꯨꯕ ꯋꯥꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯏ ꯏꯃꯥ, ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯟꯅꯔꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯣ ꯏꯃꯥꯗ ꯍꯥꯟꯅ ꯋꯥ ꯍꯧꯗꯣꯛꯂꯝꯒꯦ ꯇꯧꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯏꯆꯜꯁꯨ ꯋꯥꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫
ꯍꯣꯏ ꯍꯣꯏ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯏꯃꯧ ꯑꯊꯨꯕꯗ ꯊꯤꯅꯕ ꯇꯧꯒꯦ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯋꯥ ꯍꯥꯏꯗꯧꯕ ꯂꯩꯔꯤꯒꯦ ꯏꯆꯥꯕꯣ ꯂꯣꯏꯔꯦ ꯑꯇꯩ ꯀꯔꯤꯁꯨ ꯍꯦꯟꯕ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯏꯃꯥꯁꯨ ꯈꯔ ꯉꯟꯅ ꯍꯜꯂꯒ ꯆꯥꯛ ꯆꯥꯕꯤꯌꯨ ꯅꯆꯥꯁꯨ ꯍꯜꯂꯒꯦ 이마기 ꯍꯧꯅꯕꯤ ꯄꯣꯠ ꯌꯣꯟꯕ ꯂꯣꯏꯗ꯭ꯔꯤꯅ ꯊꯦꯡꯅ ꯐꯥꯎꯕ ꯂꯩꯔꯒ ꯆꯥꯛ ꯊꯧꯏꯗꯕꯗꯨ ꯇꯧꯅꯨꯀꯣ 이마 ꯈꯪꯉꯤ 이마 ꯈꯪ ꯆꯣꯆꯣ ꯅꯪ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯆꯠꯅꯕ ꯇꯧꯖꯔꯨꯔꯣ ꯍꯣꯏ 이마 ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯁꯅꯥꯌꯥꯏꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯍꯜꯂꯛꯄꯗ ꯆꯟꯕꯤꯅ ꯆꯥꯛ ꯊꯤꯔꯒ ꯂꯩꯔꯝꯃꯤ ꯂꯣꯏꯔꯦꯗꯅ ꯆꯥꯛꯇꯤ ꯄꯤꯔꯣ ꯑꯩꯒꯤ ꯅꯕꯨꯡꯒꯤ ꯍꯩꯃꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯃꯈꯣꯟ ꯃꯋꯥ ꯑꯝ ꯇꯥꯗꯦꯅ ꯍꯜꯂꯛꯇ꯭ꯔꯤ ꯃꯇꯨ ꯎꯅꯕ ꯆꯠꯄ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯇꯥꯆꯧꯁꯨ ꯅꯨꯄꯤ ꯎꯅꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯅꯇꯨ ꯎꯅꯕ ꯆꯠꯇꯅ ꯂꯩꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇ ꯈꯪꯅꯗ ꯌꯨꯝꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯒꯦ ꯍꯣꯏꯅꯦ ꯅꯨꯄꯤꯕꯨꯗꯤ ꯎꯅꯔꯦ ꯑꯗꯣ ꯑꯩꯅ ꯎꯅꯔꯛꯄ ꯅꯨꯄꯤꯁꯤ ꯀꯅꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯌꯨꯅꯦ ꯃꯕꯨꯡꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯁꯥꯎꯒꯟꯕꯤ ꯆꯟꯕꯤꯗꯤ ꯃꯉꯣꯟꯗ ꯂꯛꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯕꯤ ꯍꯣ ꯅꯇꯨꯒꯤ ꯃꯤꯡꯕꯨ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯧꯔꯤꯒꯦ ꯅꯣꯏꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯁꯪꯖꯗꯦ ꯑꯩ ꯉꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯀꯥꯟꯁꯤꯗ ꯀꯔꯥꯏꯗꯒꯤ ꯀꯅꯥꯒ ꯀꯣꯏꯅꯩ ꯀꯥꯏꯅ ꯊꯤꯒꯠꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯖꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯇꯨꯝꯂꯒ ꯂꯩꯊꯣꯛꯀꯦ ꯕꯔꯁꯤꯅ ꯉꯥꯡꯕ ꯋꯥꯁꯤꯗꯤꯕ ꯑꯉꯥꯎꯕꯤ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏ ꯑꯗꯨꯏ ꯃꯆꯤꯡ ꯃꯇꯥꯗꯨꯅ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯐꯖꯗꯧꯔꯤ ꯅꯨꯄꯥꯗ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯑꯄꯥꯏ ꯄꯣꯠꯅ ꯊꯥꯔꯒ ꯍꯠꯂꯝꯗꯧ ꯃꯥꯜꯂꯤ ꯍꯩ ꯑꯁꯥꯎꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯅꯪꯅ ꯈꯪꯗꯧꯗꯦ ꯑꯗꯨꯒꯅꯦ ꯅꯪ ꯅꯨꯄꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯤ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯇꯧꯅꯤꯡꯕ ꯇꯧꯔꯁꯨ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯤ ꯁꯤꯗ ꯇꯧꯕꯒꯨꯝ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯁꯦꯝꯗꯣꯛꯄ ꯇꯝꯃꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯃꯕꯨꯡꯗꯣ ꯑꯣꯟꯁꯤꯟꯗꯅ ꯋꯥ ꯈꯨꯝꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯆꯥꯛ ꯄꯤꯔꯣ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯕ ꯄꯥꯟ ꯏꯔꯣꯜꯂꯦ ꯀꯥꯡꯍꯧꯃꯒ ꯇꯧꯔꯤ ꯐꯔꯦ ꯐꯔꯦ ꯑꯔꯩꯕ ꯑꯃꯗꯨꯝ ꯅꯣꯡꯃꯒꯤ ꯄꯥꯡꯅꯕ ꯆꯥꯔꯒ ꯂꯣꯏꯔꯦ ꯌꯥꯏꯃꯗꯨ ꯍꯜꯂꯛꯂꯒ ꯉꯔꯥꯡ ꯑꯩꯅ ꯏꯪꯈꯣꯜ ꯇꯧꯔꯝꯕꯒꯤ ꯂꯣꯏꯁꯤꯟꯗꯕ ꯃꯇꯦꯛꯁꯦ ꯃꯥ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯥꯏꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯀꯩꯀꯩ ꯍꯥꯞꯄꯛꯈꯣ ꯍꯥꯏꯅꯣ ꯑꯩ ꯐꯤ ꯁꯨꯔꯨꯒꯦ ꯇꯧꯅꯤ ꯌꯥꯔꯦ ꯏꯁꯤꯡ ꯈꯔ ꯍꯩꯔꯝꯃꯨ ꯑꯗꯨꯒ ꯅꯊꯧ ꯇꯧꯔꯨꯔꯣ ꯆꯟꯕꯤꯁꯨ ꯃꯕꯨꯡꯒꯤ ꯏꯁꯤꯡ ꯈꯔ ꯍꯩꯔꯝꯂꯒ ꯐꯤ ꯁꯨꯕ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯌꯥꯏꯃꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯃꯐꯤ ꯍꯣꯡꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯥꯅꯤ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯐꯤ ꯃꯌꯥꯝꯁꯦ ꯁꯨꯕ ꯂꯣꯏꯕꯗ ꯑꯩꯗꯤ ꯐꯖꯔꯅꯤ ꯐꯗꯤ ꯐꯔꯥ ꯁꯥꯔꯒ ꯇꯥꯔꯒ ꯂꯩꯕ ꯁꯣꯏꯗ꯭ꯔꯦ ꯆꯟꯕꯤꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯃꯕꯨꯡ ꯌꯥꯏꯃꯁꯨ ꯍꯜꯂꯛꯂꯤ ꯆꯟꯕꯤ ꯅꯪꯅ ꯐꯤ ꯁꯨꯔꯤꯗꯣ ꯑꯩꯒꯤ ꯑꯃꯣꯠꯄ ꯐꯤ ꯈꯔ ꯈꯟꯗꯣꯛꯂꯝꯕꯗꯣ ꯑꯗꯨ ꯌꯥꯎꯕ꯭ꯔꯣ ꯍꯣꯏ ꯌꯥꯎꯖꯔꯦ ꯏꯕꯨꯡ ꯁꯛ ꯐꯖꯕꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯅꯅꯥꯏꯅ ꯀꯟꯅ ꯁꯨꯖꯔꯤꯌꯦ ꯀꯩꯁꯨ ꯋꯥꯕꯤꯅꯨ ꯑꯇꯩ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯩꯃꯥ ꯃꯁꯤꯗꯤꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯟꯁꯥꯡꯅ ꯀꯔꯤ ꯊꯣꯡꯉꯕ ꯂꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯅꯇꯨ ꯎꯅꯕ ꯆꯠꯄꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕ ꯅꯅꯥꯏꯅ ꯉꯁꯥꯏꯅ ꯂꯣꯏꯔꯒ ꯊꯤꯗꯣꯛꯂꯒ ꯊꯝꯖꯔꯝꯂꯕꯅꯤ ꯆꯥꯕꯤꯔꯨꯔꯣ ꯌꯥꯔꯅꯤ ꯏꯟꯁꯥꯡꯗꯨꯗꯤ ꯂꯩꯔꯝꯗꯗꯅ ꯏꯪꯈꯣꯜꯗ ꯎꯕ ꯑꯃ ꯍꯦꯛꯇ ꯍꯦꯛꯂꯒ ꯊꯣꯡꯖꯔꯦ ꯃꯆꯟꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯃꯗꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯀꯥꯏꯅ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯩꯗꯤ ꯂꯥꯝꯗꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏ ꯁꯨꯝꯕ ꯃꯇꯧꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯆꯥꯛ ꯂꯝꯂꯝꯂꯅꯤ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕ ꯏꯃꯨꯡ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯑꯩꯁꯦ ꯈꯨꯜꯂꯒ ꯌꯣꯜꯂꯛꯄꯩ ꯃꯑꯣꯡꯗ ꯀꯅꯥꯝꯇ ꯍꯦꯛ ꯅꯨꯡꯁꯤꯕꯤꯗꯦꯕ ꯏꯃꯨꯡꯗꯨꯗ ꯌꯥꯏꯃꯗꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯊꯣꯛꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯏꯁꯧ ꯂꯥꯡꯕꯤ ꯏꯆꯟꯁꯤꯅꯕꯨ ꯊꯣꯡꯂꯗꯤ ꯑꯗꯨꯝ ꯍꯥꯎꯔꯦ ꯃꯥꯒꯤ ꯏꯁꯧꯁꯦ ꯈꯔ ꯐꯔꯗꯤ ꯐꯗꯧꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯃꯧꯒ ꯌꯥꯝ ꯈꯠꯅꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯈꯠꯅꯕꯗꯤ ꯁꯣꯏꯔꯣꯏ ꯃꯇꯥꯡꯗꯨꯗ ꯃꯃꯥꯗꯨꯁꯨ ꯁꯣꯠ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏ ꯌꯥꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯧ ꯂꯩꯒꯦ ꯀꯩꯁꯨ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯉꯁꯤꯗꯤ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯍꯪꯕꯅꯤ ꯑꯗꯣ ꯅꯆꯜꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯆꯥꯔꯝꯗꯧꯕ ꯃꯥꯟꯗꯦꯗ ꯏꯃꯥꯅ ꯀꯧꯁꯤꯜꯂꯒ ꯈꯔ ꯆꯥꯃꯤꯟꯅꯔꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯆꯥꯊꯣꯛꯂꯕꯅꯤ ꯍꯣꯏ ꯆꯥꯔꯣ ꯅꯆꯜ ꯐꯤ ꯁꯨꯔꯤꯕꯁꯤ ꯂꯣꯏꯔꯒ ꯄꯨꯟꯅ ꯍꯦꯛ ꯆꯥꯔꯒꯦ ꯌꯥꯏꯃꯁꯨ ꯆꯥꯛ ꯆꯥꯍꯧꯔꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯅꯦ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯂꯣꯏꯗꯧꯔꯦ ꯁꯤꯈꯛ ꯉꯥꯏꯔꯦ ꯑꯁꯤ ꯂꯣꯏꯔꯒ ꯆꯥꯔꯤꯁꯤ ꯏꯃꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯣ ꯆꯥꯛꯄꯨꯗꯤ ꯂꯥꯝꯂꯕꯅꯤ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯀꯦ
ꯏꯃꯨꯡꯗ ꯉꯥꯛ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯃꯃꯥꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯆꯟꯕꯤꯗꯨ ꯐꯤ ꯁꯨꯕ ꯂꯣꯏꯗꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯥꯛ ꯂꯩꯔꯒ ꯐꯤ ꯁꯨꯕꯁꯨ ꯂꯣꯏꯔꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯄꯨꯔꯒ ꯐꯤꯗꯨ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯝꯃꯤ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯃꯥ ꯑꯩ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯣ ꯏꯃꯥ ꯆꯪꯉꯛꯑꯒꯦ ꯁꯠ ꯂꯥꯛꯑꯣ ꯃꯃꯥ ꯃꯕꯥꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯥꯡꯗꯣꯛꯂꯒ ꯊꯝꯃꯤ ꯃꯃꯥꯁꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯏꯆꯥꯒꯤ ꯌꯦꯟꯁꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯤꯗ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯅ ꯆꯥꯕꯒꯤ ꯇꯧꯔꯤꯔ ꯈꯪꯗꯦ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯊꯣꯡꯕ ꯍꯩꯕꯒꯤꯅꯤ ꯑꯩꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯁꯦ ꯅꯣꯡꯃꯇ ꯍꯥꯎꯇꯕ ꯌꯥꯎꯕ꯭ꯔꯣ ꯌꯦꯟꯁꯥꯡ ꯍꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯔꯤꯗꯣ ꯅꯁꯥ ꯐꯔꯤꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯂꯩꯕ ꯉꯝꯂꯤꯗꯣ ꯑꯩꯅ ꯊꯣꯡꯕ ꯑꯍꯥꯎꯕ ꯃꯌꯥꯝꯁꯦ ꯆꯥꯕꯒꯤꯅꯤ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯑꯍꯥꯎꯕ ꯊꯣꯡꯂꯒ ꯄꯤꯖꯕꯒꯤꯅꯤ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯀꯣꯟꯁꯤꯀꯣ ꯆꯟꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯆꯥꯛꯇꯨ ꯌꯥꯝ ꯂꯥꯝꯅ ꯆꯥꯕꯅꯤꯅ ꯒꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ ꯃꯃꯥꯁꯨ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯥꯔꯝꯃꯤ ꯉꯥꯛ ꯂꯩꯔꯒ ꯆꯥꯕꯁꯨ ꯂꯣꯏꯔꯤ ꯆꯟꯕꯤꯅ ꯀꯣꯟ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯂꯒ ꯐꯦꯡꯉꯤ ꯃꯃꯥꯅ ꯂꯝ ꯇꯩꯕꯤꯔꯝꯃꯤ ꯃꯦꯃꯥ ꯅꯪ ꯂꯣꯏꯔꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯀꯦ ꯌꯥꯏꯃꯥ ꯅꯪ ꯀꯥꯏꯗ ꯂꯩ ꯑꯩ ꯀꯥꯗ ꯂꯩ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯌꯥꯏꯃꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯪꯉꯤ ꯃꯥ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯏꯃꯥꯒ ꯋꯥ ꯑꯔꯨꯕ ꯑꯃ ꯈꯟꯅꯁꯤ ꯌꯥꯏꯃꯁꯨ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯩ ꯃꯃꯥꯗꯨꯁꯨ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯌꯦꯡꯉꯣꯏ ꯅꯌꯥꯝꯕꯁꯨ ꯃꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯔꯦ ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯀꯅꯥ ꯂꯩꯕ ꯂꯩꯔꯗꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯌꯨ ꯏꯃꯥꯗ ꯀꯣꯏꯗꯅ ꯅꯌꯥꯝꯕꯒꯤ ꯂꯣꯏꯔꯒ ꯅꯪꯒꯤ ꯑꯃꯨꯛ ꯍꯣꯡꯅꯕ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯏꯃꯥ ꯂꯩꯇꯦ ꯑꯝꯇ ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯔꯤꯗꯣ ꯇꯞꯅ ꯈꯟꯅꯁꯤꯗ ꯏꯃꯥ ꯍꯧꯖꯤꯛ ꯄꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯥꯏ ꯍꯧꯖꯤꯛ ꯄꯥꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯆꯜ ꯑꯁꯤ ꯑꯩꯈꯣꯏꯅꯗꯤ ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯩꯕꯤꯕ ꯋꯥꯖꯔꯕꯅꯤ ꯅꯆꯜꯁꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯃꯥꯁꯨ ꯈꯔ ꯄꯣꯊꯥꯖꯩꯗꯅ ꯅꯌꯥꯝꯕꯒꯤꯁꯨ ꯏꯃꯥꯅ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯗꯧꯅꯤ ꯆꯠꯂꯣ ꯑꯗꯣ ꯈꯔ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯜꯂꯒ ꯊꯤꯖꯧ ꯃꯄꯥꯟꯗ ꯑꯐꯕꯤ ꯁꯥꯔꯒ ꯍꯌꯦꯡꯋꯥꯏ ꯌꯨꯝꯀꯥꯏꯕꯤ ꯃꯧ ꯑꯣꯏꯔꯝꯂꯗꯤ ꯏꯃꯥ ꯃꯨꯛ ꯋꯥꯅꯤ ꯏꯃꯥ ꯁꯣꯛꯂꯗꯤ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯔꯦꯀꯣ ꯌꯨꯝ ꯊꯨꯒꯥꯏꯗꯧꯕ ꯅꯨꯄꯤꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯈꯪꯉꯤꯅꯤ ꯏꯃꯥꯁꯨ ꯍꯥꯟꯅ ꯐꯖꯅ ꯊꯤꯖꯤꯜꯂꯒ ꯂꯧꯗꯧ ꯇꯍꯥ ꯇꯧꯔꯒ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯧ ꯂꯥꯛꯂꯒ ꯌꯨꯝ ꯀꯥꯏꯔꯦ ꯍꯥꯏꯕ ꯋꯥꯗꯣ ꯏꯃꯥꯅ ꯇꯥꯕ ꯄꯥꯝꯖꯗꯦ ꯑꯗꯣ ꯅꯨꯄꯤꯕꯨ ꯂꯩꯔꯕꯣ ꯏꯃꯥꯅ ꯍꯥꯏꯅꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯕꯣ ꯂꯩꯔꯤ ꯅꯗꯣꯝꯆꯥꯗ ꯍꯪꯕꯗ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯑꯃ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯂꯨꯔꯒꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯍꯌꯦꯡꯋꯥꯏꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧ ꯍꯥꯏꯁꯤꯗ ꯂꯩꯔꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯃꯧꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯆꯟꯕꯤꯅ ꯃꯅꯤꯡꯗꯒꯤ ꯍꯣ ꯀꯔꯤ ꯋꯥꯅꯣ ꯅꯃꯥꯅ ꯆꯥꯅ ꯍꯥꯏꯅꯔꯤ ꯋꯥꯗꯨꯕꯣ ꯑꯩ ꯆꯪꯉꯛꯄꯁꯨ ꯑꯃꯠꯇ ꯎꯗꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ ꯂꯥꯎ ꯅꯪꯁꯨ ꯋꯥ ꯈꯟꯅꯕ ꯌꯥꯎꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯆꯟꯕꯤꯁꯨ ꯐꯝꯊꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯪ ꯇꯥꯆꯧꯒ ꯇꯌꯥꯏꯒꯁꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯇꯧꯕꯅꯤ ꯅꯕꯨꯡ ꯑꯅꯤꯒꯤ ꯅꯨꯄꯤ ꯂꯥꯛꯂꯗꯤ ꯏꯆꯥꯁꯨ ꯈꯔ ꯄꯣꯊꯥꯕ ꯌꯥꯔꯅꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯋꯥꯕꯒꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯔꯦ ꯏꯃꯥꯅ ꯍꯌꯦꯡꯃꯛ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯗꯧꯅꯤ ꯐꯔꯦꯗ ꯑꯩ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯒꯦ ꯁꯠ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯉꯨ ꯂꯨꯍꯣꯡꯕꯩ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯒ ꯑꯩꯅꯦ ꯑꯃꯨꯛꯇ ꯋꯥꯏ ꯁꯪꯅ ꯄꯣꯊꯥꯒꯦ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗ ꯇꯨꯝꯃꯦ ꯇꯨꯝꯐꯝ ꯈꯪꯗ ꯍꯥꯏꯗꯣ ꯇꯧꯔꯦ ꯑꯩ ꯑꯗꯣ ꯅꯨꯄꯤꯗꯤ ꯀꯥꯏꯗꯩꯅꯣ ꯏꯃꯥ ꯅꯗꯣꯝꯆꯥ ꯍꯣꯏꯔꯣꯝꯗ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ ꯏꯃꯨꯡꯗꯤ ꯈꯔ ꯋꯥꯕ ꯃꯥꯜ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯝ ꯀꯜꯂꯦ ꯍꯥꯏ ꯏꯃꯨꯡ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯊꯤꯔꯒ ꯂꯧꯖꯧ ꯑꯩꯕꯨꯗꯤ ꯌꯨꯝ ꯄꯥꯟꯈꯤꯅꯤ ꯅꯣꯡꯃ ꯏꯃꯥꯗꯤ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯍꯌꯦꯡꯋꯥꯏ ꯃꯧꯅ ꯑꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯅꯤꯡꯉꯣꯜꯅꯤꯅ ꯃꯧꯅꯁꯨ ꯅꯨꯡꯁꯤꯔꯣꯏ ꯑꯗꯨꯅ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯕꯨ ꯑꯣꯏꯅ ꯊꯤꯖꯧꯀꯣ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯃꯆꯜꯒꯤ ꯋꯥꯁꯤꯗ ꯌꯥꯏꯃꯅ ꯅꯣꯛꯂꯒ ꯍꯣꯏꯗ ꯏꯃꯥꯅ ꯈꯪꯗ꯭ꯔꯁꯨ ꯅꯕꯨꯡꯅ ꯁꯣꯏꯗꯅꯕ ꯇꯧꯅꯤꯀꯣ ꯏꯆꯜꯁꯨ ꯏꯃꯥꯁꯨ ꯂꯨꯅ ꯇꯧꯗꯧꯕ ꯅꯨꯄꯤꯅꯤ ꯂꯧꯗꯣꯏꯁꯦ ꯇꯌꯥꯏ ꯅꯣꯏꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯤ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯥ ꯃꯌꯥꯝꯅꯤ ꯅꯣꯏꯅ ꯍꯥꯏꯗꯣꯏꯁꯦ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯄ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗ ꯑꯗꯨꯝ ꯏꯟꯈ꯭ꯔꯗꯧꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯨ ꯀꯩꯁꯨ ꯐꯖꯅ ꯇꯥꯔꯔꯣꯏꯗꯧꯅꯤ ꯃꯤꯅ ꯃꯧ ꯍꯦꯛ ꯂꯥꯛꯄꯒ ꯌꯨꯝ ꯀꯩ
Mabung machalgi mari tatli haise nupa noina thokan mangak tani migi macha duna haiba wado kaino kamdobana haidi thijindabi chumme khalige hekta laurabanina yum kaiba haido adu masana tabani nupa noina amukpa adubu wakhaldo khankraba nupi moinasu ajengba tanja lauraga moina oihaningba sananingba mongda sannarakpa tabani hoise yari mi atai tawrasu tayadi tawroi ichalgi magana asuk wacharakpa mayamse aishu loina khangi aduna aigidi yum koidobi nakhoi luna tawdoba nupi khalaga lawni hoi haujik hairi wada ngakpa ngambo aijo haidokhiba warubani aduna nasana haidokhiba waduga manaba thabak tawbiyu aigidi kaisu khande imase aikhoi myam chawnubo hotnabada wajarabani tachauga tiyagana wakhal tarabadi pai aduna tabida nupi wa lawradi arembada dum tari yarisi nakhoi anigi wadu lushinu noisu ngahak potharo imasu ngakta pothagi anidusu hoi hairamlaga thokri mamadusu ngakto min phamlaga wakhal mawon khalli icha to mina hairise chumli buwani imau thibada phajjani yenglaga thiyawbu pai hayeng wai aibu mamagum luna ningdobu imau thiba tai somdana chanbidu mamagi naktagi hek thoklakpaga magi kada changi phi hapliba upudu sat hangdoklaga manungda yawriba phiyamdu loina lauthoklaga amamamte yengi aise phi phawdi phane yamna bajani thamlisi ani si hongba loiraga aigi su imada nupa ama thiyalagi aduga lohongkragi mau laklaga aibu ingak sampairaga muk inbiga hairakani aduna moi hek lakpa ikoi dabi aisu nupa mayumda laikhradi mauga ningol ka khanaba haidusu tararoi ingna chingna leiba haidu oirani mathanda wa pangang nganglaga leiriba phanek phi mayamdu amuk loina loisilaga upuda hapkri ngak pathage haiduna phamung kaduna hippi asum hiplambadagi tumtharami somdana thaza mamaga loinana kaithelda pot khara leiba laklammi lambida ibethoi ke hek thengnarami haima thaza noidi gaide satoino inya imaga kaitheldagi pot khara leiruge na lakpani ine di kadai chatoino oh aibudinya nabok tharo hoide chatluge taw ado namana cha thingnarini wa ma hairamge lambi wani haidana lawdaba tawnuko inamana hainingba wado adum haibi kaigi lana lawdoino atai nateda thajase hainaba lakke haidana ijena paw chelakpani ichanu padusu ihamna phaban aigi mi oire haidana haijin manateko ko irabane hairakpa aina noiga wari sadausi matam hekta phangdaba nasidi matang charingaida hairibani hayeng hekta laona haikhradawni aidi yade ka haiba yaroi ko inamana hairi wasibu aibu haiduna makha taba ngamda tumille noibunia inamana hanthani yenglaga git hekta namlaga haiba nate ko icha thajana phabasida icha nupagi imau oina ba haidan aina iche da wa haudoklubani iche sunia harau yarakpaduda haibani noida hana wahang pahong tawda inamana walu shile haina sauningbro nangbo adugi nateda inamana sinbirakpa midi afaba dum oini khangjai inamana takbibase nachal aigidi laibak phabani icha nupi sina mafam khangna mayum panduna laikhradi aisu sirabasu ne tana siba ngamdoi magini haibada kanasu laibanati mama solabi ainatana tombiya nangsu henjinbu wakhal khallu nungaina leithu noisu kaithel chani haidu chatlu aisu lehauragi hoinama adu thaja inena hairi wasi nang munna namaga tanauko thaja su hoi haigo mangak nomlammi asum na mama macha ani dusu kaithel mai kai panglakli lambi oibanina ahen bawari kaisu sanaramdi sum lakpani kaithel su yauri ichea sigi phanik sibu kayano inao kaya lauge haibano sibudi lupa marini atei kai yengdoino sidagi phuri chimagi yengi sesi yam phajabani sigi phuri chichu leisabina yamna pamnabani ngasai da sunia siga chap manaba ama nupi amana lauki lauru ichea phanik siga phuri chiga khak oina lauragi punna kayano lupa taruk hek piram tombidu se lauthoklaga nupi du da pirami aduga fidu poduna machaga loina ne yumda halakli yum hek yobaga mama macha ani du wari dawi yengoi bema nani na hairido nangi phanaban ima su nongmugi som sonjilakli
ꯏꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩꯗ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒꯅꯦ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯏ ꯅꯄꯥꯅ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯅꯦꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯂꯩꯔꯕꯗꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯈꯜꯂꯤꯗꯣ ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯋꯥꯁꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯌꯨꯅꯤ ꯏꯃꯥꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯗ ꯎꯕꯗ ꯊꯥꯖꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯁꯨ ꯈꯪꯉꯤ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯕ ꯍꯥꯏꯗꯨ ꯇꯨꯃꯤꯟ ꯉꯥꯛ ꯂꯩꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯆꯥꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥꯅ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯇꯣꯜꯂꯕꯤ ꯅꯆꯥꯅꯗꯤ ꯏꯃꯥꯒꯤꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯃꯥꯅ ꯁꯤ ꯐꯩ ꯁꯤ ꯇꯧ ꯍꯥꯏꯅ ꯇꯥꯛꯄ ꯈꯨꯗꯤꯡ ꯌꯥꯖꯒꯅꯤ ꯏꯃꯥꯒꯤ ꯌꯥꯊꯪ ꯅꯆꯥꯅ ꯉꯥꯛꯀꯅꯤ ꯏꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯅꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯣꯏ ꯑꯗꯨꯅ ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯀꯩꯁꯨ ꯌꯦꯠꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯃꯁꯤꯅꯤ ꯅꯪꯗꯤ ꯏꯃꯥꯒꯤ ꯂꯃꯟ ꯇꯣꯟꯗ꯭ꯔꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤꯗ ꯃꯆꯥꯁꯤꯡꯅ ꯁꯤꯡꯉꯝꯗ꯭ꯔꯕ ꯂꯃꯟꯗꯣ ꯏꯆꯥꯗꯤ ꯁꯤꯡꯕ ꯉꯝꯂꯦ ꯂꯥꯎ ꯏꯃꯥ ꯀꯣꯟꯒꯤ ꯏꯆꯥꯕꯨ ꯊꯥꯖꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯆꯪꯁꯤꯜꯂꯤ ꯃꯃꯥꯅ ꯊꯥꯖꯕꯨ ꯆꯦꯟꯅ ꯀꯣꯟꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯃꯃꯥꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯔꯝꯃꯤ ꯂꯣꯏꯔꯒ ꯃꯐꯤ ꯍꯣꯡꯂꯤ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯂꯒ ꯑꯁꯣꯏ ꯁꯣꯏꯗ ꯌꯦꯡꯕꯒꯨꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯩ ꯌꯥꯔꯦꯗ ꯐꯖꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯁꯤ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯍꯥꯏ ꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯆꯟꯕꯤꯁꯨ ꯃꯃꯥꯅ ꯂꯥꯎ ꯂꯥꯎꯗꯅ ꯀꯧꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯀꯦꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯪꯉꯤ ꯑꯦ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏ ꯆꯠꯄꯒꯤꯅꯣ ꯂꯣꯏꯁꯤꯜꯂꯝꯃꯤꯁꯤꯅ ꯑꯣ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯍꯣꯠꯅꯔꯝ ꯅꯅꯝꯃ ꯑꯣꯏꯗꯧꯕꯤꯗꯨꯒꯤ ꯌꯨꯝꯗꯅꯤ ꯑꯩꯅ ꯆꯠꯂꯨꯗꯣꯏꯁꯤ ꯏꯃꯥꯁꯨ ꯊꯕꯛꯇꯤ ꯌꯥꯡꯉꯤꯍꯦ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯥꯏ ꯍꯧꯖꯤꯛ ꯇꯞꯊꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯊꯕꯛ ꯄꯥꯡꯊꯣꯛꯀꯦ ꯏꯃꯥ ꯆꯠꯂꯒꯦ ꯍꯣꯏ ꯏꯃꯥ ꯃꯃꯥꯁꯨ ꯆꯠꯈ꯭ꯔꯤ ꯆꯟꯕꯤꯗꯤ ꯃꯅꯝꯃ ꯂꯥꯛꯇꯧꯔꯦ ꯈꯟꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯥꯖꯒꯤ ꯌꯨꯝ ꯇꯝꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯍꯥꯏꯕ ꯂꯥꯛꯂꯤ ꯍꯥꯟꯅ ꯄꯥꯎ ꯄꯤꯈꯤꯕ ꯑꯣꯏꯕꯅꯤꯅ ꯇꯣꯝꯕꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯅꯝꯃ ꯅꯆꯜ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯥꯈꯠꯇꯨꯅ ꯍꯥꯟꯅ ꯊꯥꯔꯝꯂꯤꯕ ꯐꯛꯇꯨꯗ ꯐꯝꯊꯩ ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯕꯅꯤ ꯏꯆꯦꯁꯨ ꯂꯥꯛꯄꯅꯤꯅ ꯁꯤ ꯌꯧꯔꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯦꯁꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯄꯤꯔꯛꯂꯤꯗꯨ ꯂꯧꯁꯤꯟ ꯈꯨꯝꯃꯤ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯦ ꯏꯅꯥꯎ ꯍꯦꯛꯇ ꯀꯧꯒꯦ ꯏꯃꯧ ꯑꯣꯏꯗꯧꯕꯤꯗꯨꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦꯅꯦ ꯑꯩꯕꯨ ꯃꯁꯛꯁꯨ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯍꯣꯏ ꯌꯥꯅꯤ ꯏꯆꯦ ꯅꯅꯥꯎ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯝꯃꯤ ꯍꯥꯏ ꯊꯥꯖ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯊꯥꯖꯁꯨ ꯃꯃꯥꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯏꯀꯥꯏꯊꯤꯕ ꯃꯑꯣꯡꯗꯨꯗ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯗꯨꯗꯤ ꯊꯥꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯕꯦꯝꯃꯥ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯑꯣ ꯀꯩꯁꯨ ꯏꯀꯥꯏꯒꯅꯨ ꯊꯥꯖꯁꯨ ꯃꯅꯦꯝꯗꯨꯒꯤ ナꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯅꯪ ꯂꯥꯛꯂꯕꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯁꯨꯔꯦ ꯍꯥꯏꯅ ꯂꯧꯗꯣꯏ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯕꯁꯤꯗ ꯏꯃꯧꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏ ꯏꯃꯧꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯟꯗꯣꯏ ꯑꯩꯒꯤꯗꯤ ꯏꯆꯥꯒꯤ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯣꯏꯗꯣꯏ ꯑꯗꯨꯅ ꯗꯥꯝꯗ ꯍꯣꯡꯗꯣꯏꯅꯤ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ ꯃꯗꯨꯗ ꯅꯆꯥꯅ ꯀꯔꯤꯁꯨ ꯌꯦꯠꯆꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯤ ꯑꯊꯨꯕꯗ ꯂꯦꯞꯅꯕ ꯁꯤꯜꯂꯒꯦ ꯏꯅꯥꯎ ꯏꯆꯥ ꯑꯅꯤꯒꯤ ꯀꯨꯊꯤ ꯌꯦꯡꯂꯒ ꯑꯐꯕ ꯆꯥꯟꯅꯗꯧꯕ ꯃꯇꯝ ꯑꯃ ꯂꯦꯞꯂꯒ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯒ ꯀꯨꯊꯤ ꯌꯦꯡꯂꯨꯔꯁꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯤ ꯐꯅ ꯉꯟꯅꯗꯤ ꯂꯥꯛꯅꯕ ꯇꯧꯕꯅꯤ
ꯂꯝꯁꯦ ꯂꯥꯞꯄꯅꯤꯅꯦ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯣꯏꯗ ꯏꯆꯦ ꯃꯇꯥꯡ ꯃꯇꯝꯅꯤ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯏꯪꯒꯥꯎ ꯍꯦꯛ ꯉꯥꯎꯗꯅ ꯂꯩꯔꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯀꯥꯎꯊꯣꯛꯂꯨꯔꯦ ꯌꯥꯔꯦꯗ ꯃꯊꯪ ꯂꯥꯛꯄꯗ ꯆꯥꯛ ꯑꯣꯏꯅ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯃꯊꯪꯗꯤ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯃꯊꯪ ꯂꯥꯛꯄ ꯍꯥꯏꯗꯨꯗꯤ ꯍꯌꯦꯡ ꯇꯥꯔꯦ ꯏꯆꯦꯅ ꯉꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯁꯨ ꯅꯅꯥꯎꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯖꯔꯝꯂꯒꯦ ꯍꯣ ꯅꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯩꯁꯦ ꯎꯗ꯭ꯔꯦꯕ ꯑꯩꯅ ꯈꯪꯅꯍꯜꯂꯒ ꯑꯅꯤꯃꯛꯅ ꯑꯩꯕꯨ ꯊꯑꯣꯏꯅ ꯎꯁꯤꯟꯅꯗꯕꯁꯤꯗꯤ ꯑꯩꯅꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯈꯤꯗ ꯄꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯍꯔꯥꯎ ꯇꯧꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯁꯣꯝꯗ ꯆꯟꯕꯤꯁꯨ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥ ꯍꯪꯉꯤ ꯉꯥ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯨꯄꯤꯗꯨ ꯐꯗꯧ ꯃꯥꯟꯕ꯭ꯔꯥ ꯏꯃꯨꯡꯅ ꯀꯃꯥꯏ ꯇꯧꯒꯦ ꯑꯇꯣꯝꯕꯤꯌꯥ ꯉꯥꯛꯇꯗꯤ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯁꯥꯁꯤ ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯁꯤ ꯅꯕꯨꯡ ꯑꯅꯤꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯔꯣ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯗ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯆꯪꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯆꯥꯛ ꯆꯥꯅ ꯃꯃꯥꯗ ꯑꯃꯨꯛꯁꯨ ꯋꯥꯍꯪ ꯇꯧꯔꯝꯃꯤ ꯏꯃꯥ ꯃꯆꯥꯅ ꯍꯥꯏꯗꯣꯏꯗꯨ ꯈꯪꯂꯗꯨꯅ ꯃꯆꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯗꯨ ꯇꯞꯅ ꯈꯨꯝꯃꯤ ꯅꯪꯁꯤꯗꯤ ꯕꯥ ꯍꯣꯔꯦꯟ ꯇꯞꯅ ꯁꯥꯟꯅꯔꯁꯨ ꯌꯥꯕꯁꯤ ꯍꯦꯛꯇ ꯅꯪ ꯂꯣꯏꯗꯧꯅ ꯇꯧ ꯅꯨꯄꯤꯗꯨꯕꯨꯗꯤ ꯌꯦꯡꯕꯗ ꯈꯪꯏ ꯑꯗꯨꯝ ꯐꯅꯤ ꯏꯃꯨꯡꯗꯤ ꯈꯔ ꯋꯥꯏ ꯃꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯏꯃꯥ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯔꯒꯦ ꯍꯌꯦꯡ ꯀꯨꯊꯤ ꯌꯦꯡꯗꯨꯔꯒ ꯈꯪꯂꯅꯤ ꯑꯊꯨꯕꯗ ꯍꯣꯡꯅꯕꯗꯤ ꯇꯧꯔꯅꯤ ꯏꯆꯥꯁꯨ ꯋꯥꯕ ꯐꯔꯅꯤ ꯈꯔ ꯂꯩꯔꯗꯤ ꯃꯃꯥ ꯃꯆꯥ ꯆꯥꯛꯇꯨ ꯆꯥꯕ ꯇꯣꯛꯂꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ 5-10ꯅꯤ ꯍꯧꯈ꯭ꯔꯦ ꯁꯅꯥꯌꯥꯏꯃꯒ ꯊꯥꯖꯒꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯌꯨꯝꯗꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤ ꯑꯆꯧꯕ ꯅꯪꯗꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒꯅꯦ ꯑꯇꯩ ꯊꯕꯛꯁꯤ ꯌꯦꯡꯁꯤꯜꯂꯨ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯂꯩꯔꯗꯤ ꯌꯥꯏꯃꯗ ꯊꯥꯔꯣ ꯍꯣꯏ ꯃꯥ ꯁꯣꯝꯗꯁꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯤ ꯐꯅꯦꯛ ꯈꯔ ꯄꯨꯊꯣꯛꯂꯒ ꯂꯣꯏꯁꯤꯜꯂꯤ ꯕꯦꯃꯥ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯅꯪꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯨ ꯇꯧ ꯑꯗꯨꯒ ꯋꯥꯃꯅ ꯃꯧ ꯂꯥꯛꯄꯒ ꯏꯃꯨꯡ ꯀꯥꯏꯔꯦ ꯍꯥꯏꯕ ꯋꯥꯗꯨ ꯏꯃꯥꯗꯤ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯅꯪꯅ ꯏꯃꯨꯡꯗꯒꯤ ꯃꯧ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯗꯣꯏꯅꯤ ꯅꯆꯜꯅꯅꯦ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯧꯅꯤ ꯍꯣꯏ ꯃꯥ ꯅꯆꯥ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏ ꯁꯦ ꯃꯁꯤ ꯐꯖꯅ ꯊꯝꯖꯤꯜꯂꯨꯔꯣ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯊꯥꯖ ꯑꯃꯗꯤ ꯁꯅꯥꯌꯥꯏꯃ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯖꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯃꯆꯜꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯆꯟꯕꯤꯌꯥ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯇꯕ꯭ꯔꯣ ꯅꯣꯡꯃꯗ ꯀꯣꯏꯊꯣꯛꯄꯁꯨ ꯎꯗꯦ ꯌꯨꯝꯗ ꯁꯨꯝ ꯂꯩ ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯏꯅꯝꯃ ꯂꯥꯛꯄꯗꯩ ꯊꯕꯛ ꯈꯔ ꯀꯣꯝꯕꯩ ꯋꯥꯅꯤ ꯍꯥꯟꯅꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯏꯃꯥꯗ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯌꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ ꯃꯆꯜꯒꯤ ꯋꯥꯁꯤꯗ ꯊꯥꯖ ꯅꯣꯛꯂꯗꯨꯅ ꯍꯩꯃ ꯃꯁꯤꯗꯤ ꯏꯕꯥ ꯀꯌꯥꯗ ꯏꯀꯥꯏꯗ꯭ꯔꯤꯅꯣ ꯏꯆꯜꯒꯤ ꯅꯨꯄꯥ ꯐꯕ ꯑꯃ ꯏꯅꯝꯃꯅ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯁꯦꯡꯕꯩꯔꯣ ꯏꯅꯝꯃ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯑꯃꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯪꯅ ꯂꯩꯔꯨꯕꯗ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯅꯤ ꯏꯃꯥꯗ ꯋꯥꯁꯦ ꯍꯧꯗꯣꯛꯄꯤꯒꯦ ꯑꯩ ꯍꯣꯏ ꯏꯅꯝꯃꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯗꯣ ꯇꯌꯥꯏꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯗꯨꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯒꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯍꯣꯡꯅꯕ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯊꯨꯕꯗ ꯍꯣꯡꯕ ꯄꯥꯝꯃꯦ ꯍꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯣ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯄꯥꯗꯨ ꯍꯤꯡꯂꯤꯉꯩ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯎꯅꯤꯡꯉꯤ ꯇꯠꯇꯅ ꯍꯥꯏꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯂꯨꯍꯣꯡꯕ ꯊꯨꯖꯤꯜꯂꯤꯁꯤ ꯍꯣꯏꯗ ꯑꯊꯨꯕꯤꯗ ꯍꯣꯡꯕꯅꯁꯨ ꯐꯩ ꯁꯤꯗꯩꯗꯤ ꯏꯅꯝꯃ ꯑꯅꯤ ꯁꯨꯔꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯐꯪꯂꯣꯏꯅꯦ ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ ꯂꯩꯁꯥꯕꯤ ꯑꯣꯏꯗꯅ ꯃꯇꯝ ꯈꯔ ꯂꯩꯀꯣ ꯃꯧꯒꯤ ꯄꯨꯟꯁꯤꯒ ꯂꯩꯁꯥꯒꯤ ꯄꯨꯟꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯅꯪꯗꯤ ꯃꯇꯝ ꯆꯥꯅ ꯂꯨꯍꯣꯡꯅꯕ ꯑꯩꯅꯁꯨ ꯍꯥꯏꯒꯦ ꯅꯤꯡꯉꯣꯜ ꯃꯧ ꯑꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯌꯥꯏꯃꯒ ꯂꯦꯝꯕꯤꯒꯁꯨ ꯂꯨꯍꯣꯡꯕ ꯊꯥ 2 ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯅꯝꯃ 2 ꯁꯨꯔꯕꯅꯤꯅ ꯆꯟꯕꯤꯗꯨ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯥꯅ ꯇꯧꯅꯕ ꯍꯣꯠꯅꯔꯁꯨ ꯃꯅꯝꯃ 2ꯅ ꯌꯥꯎꯍꯟꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯃꯌꯥꯏ ꯀꯥꯗꯨꯗ ꯄꯨꯜꯂꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯆꯥꯁꯥ ꯏꯃꯧꯁꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ
Nakhoi munna tau. Hojikti nakhoi nupa anigi luhongbsu loire. Nachalgi amuk luhongnaba hotnarasi. Ichasi matam chap chari. Amuk hendokhibasu imana pamde. Aduna hainaba laklage haidana pau hairakle. Sana yaimana mamada hangi. Ima, nupadudi kadaidagino. Imau thaza hoigi manaktagini. Imauna sinbani nupasisu. Imanasu sum thijinbada nupadu yamna pai ingtapi. Aduna makhoi nupa mayumki minasu hainaba laklage haina kiri taklaban. Yaimaki luhongbusu kuidre haidana. Imana matam thaduna thambani. Imana fani khanbado adum tawbiru aikoidi kaisu yacharu. Mayamdusu mamana haiba waduda amata oina yanarami. Ikoidana chanbisu luhongli. Haujikte yumdu ichikli. Chanbi leiringaidi kharado oisu langbani. Matamadi sum hauki. Thazagisu machanupa ama phangjarami. Aduga lembigisu machanupi ngakta phaibok ama phangjarami. Imungda haujikti angangna langbagi khonjel tana nilami. Chanbisu yamna nungaina leirami. Asumna harau tayambi imung ama oina leibada khulgi minasu kalakna sonarami.